MS Purnima Enterprises presents Khapri International Manipuri Short Fiction Film Festival 2021. Organized by Ipak Films Production Manipur under the aegis of Film Forum Manipur. Paji, I online class yaw phangnaba mobile amta leibiyo. School kaabsu phangde. Ichase ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ Internet in their homes. ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯪꯂꯥꯟꯗꯣ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯏꯆꯥꯅꯨꯄꯥꯁꯦ ꯔꯦꯡ 3 ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯂꯩꯔꯤ. 이차하기다막 혼나다봐 야다반. Mama, 한dak 때나 first 아도네. 나사도 농아이들어디 어디 오는 것도 잘 모르는구나. 오 파마시ꯗꯒꯤ ꯍꯤꯗꯥꯛ ꯂꯩꯗꯅ ꯆꯥꯔꯤꯌꯦ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯂꯣꯛꯄꯨ ꯊꯨꯡꯉꯕ ꯂꯥꯏꯍꯧꯕꯨ ꯈꯔ ꯌꯥꯎꯔꯕꯗꯤ ꯀꯣꯕꯤꯗ ꯇꯦꯁ ꯇꯧꯑꯣꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯣ ꯇꯦꯁ ꯇꯧꯔꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯛꯅꯕ꯭ꯔꯣ? ꯇꯦꯁꯀ ꯇꯧꯔꯣꯏ. ꯃꯥꯏ ꯐꯖꯒꯤꯅꯤ. ꯃꯦꯝꯊꯣꯏ ꯒꯥꯔꯤ ꯌꯧꯔꯛꯑꯦ ꯂꯣꯏꯁꯤꯜꯂꯣ ꯍꯦ. ꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯅꯤꯅ ꯃꯥꯛꯁꯤꯃ ꯎꯞꯁꯜꯂꯣ. ꯁꯦ ꯅꯃꯥꯒꯤ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ. ꯃꯦꯝꯊꯣꯏꯁꯦ ꯀꯣꯕꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ. ꯃꯇꯝ ꯈꯔꯗꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯂꯩꯇꯕ ꯌꯥꯔꯔꯣꯏ. ꯃꯇꯝ ꯈꯔꯗꯤꯅꯦ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛ ꯆꯪꯗꯨꯅ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ. ꯍꯜꯂꯣ ꯍꯥ ꯀꯩꯗꯧꯔꯒꯦ Paji, mama na ba phare haibro? Paji ꯀꯩꯗꯧꯔꯒꯦ? Paji ꯆꯦꯡꯁꯨ ꯂꯩꯔꯝꯗꯦ. ꯍꯣꯏꯅꯦ. ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ. ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯕꯤꯌꯨ, ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ. ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯅꯤ. ꯗꯨꯀꯥꯟ ꯊꯣꯛꯂ ꯆꯠꯄꯤꯌꯣ. ꯍꯣꯏ ꯂꯥꯎꯔꯤꯁꯤꯅ ꯅꯪꯅ ꯇꯥꯗ꯭ꯔꯥ? ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯣ ꯍꯥꯏꯔ ꯅꯪ ꯁꯤꯗ ꯀꯩꯗꯧꯅꯣ? ꯃꯥꯁꯛ ꯎꯞꯇꯣꯏꯅꯦ. ꯑꯩ ꯅꯪ ꯀꯟꯊꯠꯍꯧꯔꯥ? ꯁ꯭ꯋꯥꯏꯗ ꯄꯣꯏꯗꯣꯏ ꯌꯥꯗꯦꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯅꯦ ꯆꯪꯍꯟꯗ꯭ꯔꯦ ꯅꯪ. ꯁꯤ ꯀꯩꯅꯣ? ꯁꯤ ꯂꯣꯏꯁꯜꯂꯣ. ꯁꯤ ꯀꯩꯅꯣ? ꯂꯣꯏꯁꯜꯂꯣ. ꯁꯤ ꯀꯩꯅꯣ ꯁꯥꯔ? ꯍꯥ? ꯅꯣꯏ ꯁꯦꯟꯅꯕꯗ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯋꯥꯔꯝꯅꯦ. ꯁꯥꯔ ꯑꯔꯨꯝꯕ ꯑꯣꯟꯅꯕꯁꯤꯗꯗꯤ ꯄꯨꯕꯤꯈꯤꯅꯣ. ꯁꯥꯔ ꯑꯔꯨꯝꯕ ꯑꯣꯟꯅꯕꯁꯤꯗꯗꯤ ꯄꯨꯕꯤꯈꯤꯅꯣ. ꯑꯔꯨꯝꯕ ꯑꯣꯟꯅꯕꯁꯤꯗꯗꯤ
Main sponsor Maipa Bhenu. Sponsored by Oinam Roman. Co-sponsored by Eaton Computerized Eye Testing and Eye Care Center, Thobal. And Northeast India Security Service Info. Online media partner IFAQ Media.